ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯅꯤꯡꯉꯣꯜ ꯅꯥꯆꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯀꯨꯝꯁꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯁꯤꯗ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜꯁꯤꯡ ꯑꯃꯗꯤ ꯃꯤꯔꯝꯗ ꯂꯩꯈ꯭ꯔꯕ ꯅꯤꯡꯉꯣꯜꯁꯤꯡꯗ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯖꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯁꯤꯗ ꯀꯨꯝꯁꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗꯗꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯃꯄꯨꯒꯤ ꯃꯐꯝꯅ ꯅꯤꯖꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯂꯧꯕꯤꯔꯁꯤ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯏꯄꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯕꯤ꯫ ꯃꯦꯔꯥ ꯊꯥꯅ ꯂꯣꯏꯁꯤꯜꯂꯛꯄ ꯍꯤꯌꯥꯡꯒꯩ ꯊꯥ ꯃꯥꯅ ꯃꯍꯨꯠ ꯁꯤꯜꯂꯝꯗꯥꯏ ꯑꯌꯤꯡꯕ ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯃꯇꯝꯅꯤ꯫ ꯑꯅꯧꯕꯤ ꯏꯪꯈꯣꯜꯗ ꯅꯥꯄꯤ ꯀꯟꯅ ꯁꯦꯡꯂꯤ꯫ ꯏꯪꯈꯣꯜꯁꯨ ꯑꯗꯨꯝ ꯈꯔ ꯆꯥꯎꯅ ꯀꯣꯏ꯫ ꯃꯇꯝ ꯃꯇꯝꯒꯤ ꯆꯥꯅꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯗꯨꯝ ꯊꯥꯏ꯫ ꯑꯅꯧꯕꯤ ꯃꯁꯥꯒꯤ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯦꯛꯂꯒ ꯀꯩꯊꯦꯜꯗ ꯑꯗꯨꯝ ꯌꯣꯟꯕ ꯆꯠꯂꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯒꯥꯔꯤ ꯊꯧꯕ ꯆꯠꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯄꯨꯁꯤꯜꯂꯛꯄ ꯁꯦꯜꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯦꯟꯅꯕ ꯀꯣꯟꯅꯗꯦ꯫ ꯑꯗꯨꯅ ꯏꯪꯈꯣꯜꯁꯤꯗꯒꯤ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯍꯥꯏꯗꯅ ꯂꯦꯞꯄ ꯂꯩꯇ ꯃꯥꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯩ꯫ ꯂꯩꯃ ꯏꯪꯈꯣꯜꯔꯣꯝꯗ ꯃꯃꯥꯒꯤ ꯆꯥ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯃꯥ, ꯆꯥ ꯄꯨꯔꯛꯏ, ꯀꯥꯏꯗ ꯊꯝꯃꯨꯒꯦ? ꯅꯠꯇ꯭ꯔꯒ ꯑꯗꯨꯗ ꯑꯗꯨꯝ ꯄꯨꯔꯛꯎꯔꯥ? ꯁ꯭ꯋꯥꯏꯒꯤ ꯑꯍꯥꯡꯕꯁꯤꯗ ꯄꯨꯔꯛꯑꯣ ꯂꯥꯛꯑꯣ꯫ ꯍꯣꯏ ꯃꯃꯥ꯫ ꯂꯩ ꯃꯆꯥꯗꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯃꯤ꯫ ꯅꯪꯒꯤꯗꯤ ꯀꯔꯥꯏ? ꯉꯁꯤꯗꯤ ꯊꯛꯑꯔꯣꯏꯌꯦ꯫ ꯉꯁꯥꯏ ꯂꯥꯏꯔꯤꯛ ꯄꯥꯕꯗꯣ ꯑꯗꯨꯗ ꯏꯁꯤꯡ ꯌꯥꯝ ꯊꯛꯆꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯨꯛꯁꯦ ꯏꯊꯟ ꯊꯜꯂꯦ ꯃꯃꯥ꯫ ꯑꯣ, ꯐꯔꯦ ꯐꯔꯦ꯫ ꯑꯗꯣ ꯃꯃꯥ, ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯆꯠꯂꯣꯏꯗ꯭ꯔꯣ? ꯅꯥꯄꯤ ꯁꯦꯡꯂꯤꯁꯦ? ꯉꯁꯤꯗꯤ ꯑꯌꯨꯛ ꯆꯠꯂꯔꯣꯏ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯩꯊꯦꯜ ꯃꯆꯥꯗ ꯉꯥꯏꯍꯥꯛ ꯊꯣꯛꯂꯨꯅꯤ꯫ ꯍꯌꯦꯡꯅ ꯀꯩꯊꯦꯜ ꯑꯆꯧꯕ ꯆꯠꯂꯒꯦ꯫ ꯏꯟꯁꯥꯡꯁꯦ ꯃꯄꯨꯡ ꯐꯥꯅ ꯄꯨꯗ꯭ꯔꯗꯤ ꯀꯩꯊꯦꯜ ꯑꯆꯧꯕ ꯀꯥꯕꯗꯤ ꯀꯔꯤꯝ ꯀꯥꯟꯅꯗꯦ꯫ ꯚꯔꯥꯅ ꯍꯦꯟꯅ ꯇꯤꯡꯉꯤ꯫ ꯅꯪꯕꯨ ꯁ꯭ꯀꯨꯜ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯆꯠꯇꯣꯏꯅꯦ ꯃꯃꯥ꯫ ꯑꯗꯣ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯊꯣꯡꯉꯨꯔꯣ ꯊꯣꯡꯉꯨꯔꯣ꯫ ꯂꯩꯃꯗꯣ ꯆꯠꯄ ꯍꯧꯕꯒ ꯑꯃꯨꯛ ꯂꯩꯁꯤꯟꯗꯨꯅ ꯃꯃꯥꯗ ꯍꯪꯉꯤ꯫ ꯑꯗꯣ ꯃꯃꯥ, ꯏꯟꯁꯥꯡꯗꯤ ꯀꯩ ꯊꯣꯡꯗꯣꯏꯕ? ꯉꯔꯥꯡ ꯑꯩꯅ ꯍꯋꯥꯖꯥꯔ ꯂꯩꯔꯛꯄꯅꯤ, ꯑꯗꯨꯒ ꯍꯪꯒꯥꯝꯗꯨꯒ ꯆꯝꯊꯣꯡ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯣ꯫ ꯎ ꯃꯣꯔꯣꯛꯇꯨꯃ ꯃꯦꯠꯂꯒꯅꯦ ꯍꯦꯛ ꯆꯥꯔꯁꯤ꯫ ꯑꯣ, ꯍꯣꯏ ꯃꯃꯥ꯫ ꯂꯩꯃ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯑꯅꯧꯕꯤꯁꯨ ꯅꯥꯄꯤ ꯁꯦꯡꯕꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯏꯔꯨꯖ ꯃꯥꯏꯊꯖꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯔꯦ ꯃꯃꯥ꯫ ꯃꯣꯔꯣꯛ ꯃꯦꯠꯇꯧꯗ ꯈꯛ ꯉꯥꯏꯔꯤ꯫ ꯑꯣ, ꯅꯪ ꯊꯦꯡꯈ꯭ꯔꯅꯤ, ꯌꯨꯅꯤꯐꯣꯔꯝ ꯂꯣꯏꯁꯤꯟꯖꯔꯨꯔꯣ꯫ ꯃꯃꯥꯅꯦ ꯇꯧꯕꯤꯔꯒꯦ, ꯆꯣ꯫ ꯍꯣꯏ꯫ ꯑꯅꯧꯕꯤꯅ ꯃꯍꯨꯠ ꯁꯤꯟꯕꯤꯗꯨꯅ ꯆꯥꯛꯇ ꯂꯣꯏꯁꯤꯟꯕꯤꯔꯤ꯫ ꯅꯤꯡꯊꯤꯅ ꯊꯤꯗꯨꯅ ꯃꯆꯥꯕꯨ ꯀꯧꯔꯛꯏ꯫ ꯊꯣꯏꯕꯤ, ꯅꯪꯕꯨ ꯂꯣꯏꯔꯕꯣ? ꯂꯩ ꯃꯃꯥꯁꯨ ꯀꯥꯗꯒꯤ ꯈꯨꯝꯂꯛꯏ꯫ ꯂꯣꯏꯔꯦ ꯃꯃꯥ, ꯔꯤꯕꯟ ꯐꯥꯗꯧꯕ ꯈꯛ ꯉꯥꯏꯔꯦ꯫ ꯂꯣꯏꯔꯣ, ꯆꯥꯛꯁꯦ ꯈꯔ ꯆꯥꯈꯤꯅꯕ꯫ ꯍꯣꯏ꯫ ꯂꯩꯃꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯃꯥꯒ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯤ꯫ ꯂꯣꯏꯔꯒ ꯑꯅꯧꯕꯤꯅ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯊꯣꯡꯒꯥꯜꯐꯥꯎ ꯊꯤꯟꯗꯣꯔꯛꯏ꯫ ꯃꯃꯥ, ꯕꯕꯥꯗꯣ ꯍꯣꯔꯦꯟ ꯄꯨꯡ ꯀꯌꯥꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯒꯦ? ꯀꯔꯤꯝ ꯍꯥꯏꯔꯝꯗꯦꯅꯦ꯫ ꯁꯔꯀꯥꯔꯒꯤ ꯊꯕꯛꯅꯤꯅ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯄꯥ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯍꯪꯂꯤꯕꯗꯨꯕꯣ? ꯀꯩꯁꯨꯝ ꯇꯧꯗꯦ, ꯁꯨꯝ ꯍꯪꯕꯅꯤ꯫ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯃꯃꯥ, ꯏꯃꯥꯟꯅꯕꯤ ꯂꯥꯛꯏ꯫ ꯍꯣꯏ, ꯅꯤꯡꯊꯤꯅ ꯌꯦꯡꯂꯒ ꯆꯠꯂꯨꯀꯣ, ꯒꯥꯔꯤ ꯌꯥꯝ ꯀꯨꯡꯉꯤ꯫ ꯍꯣꯏ꯫ ꯂꯩꯃꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯆꯠꯈ꯭ꯔꯦ꯫ ꯑꯅꯧꯕꯤꯁꯨ ꯌꯨꯝꯗ ꯆꯪꯉꯛꯇꯨꯅ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯑꯅꯧꯕꯤ ꯀꯩꯊꯦꯜ ꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯂꯩꯃꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯃꯃꯥ, ꯐꯗꯤꯒꯣꯝꯁꯦ ꯃꯄꯨꯟꯗ ꯀꯌా ꯄꯤꯔꯒ ꯌꯣꯜꯂꯤꯅꯣ? 10ꯒꯤꯅꯦ, ꯃꯄꯨꯟ 2ꯅꯤ꯫ ꯑꯣ, ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯥꯒꯤ ꯏꯅꯦꯅ ꯂꯩꯕ ꯂꯥꯛꯄꯗ ꯑꯃꯗ 10 ꯂꯧꯍꯧꯔꯦ꯫ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯍꯪꯕ ꯌꯥꯗ꯭ꯔꯣ? ꯇꯟꯖꯥꯗꯨꯗ ꯃꯃꯥꯗꯤ ꯂꯩꯁꯨ ꯂꯩꯇꯦ, ꯊꯤꯕꯁꯨ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯌꯣꯟꯈ꯭ꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯑꯝꯕ? ꯀꯨꯏꯗ꯭ꯔꯤꯗ, ꯑꯩꯅ ꯃꯃꯥꯡꯗ ꯆꯠꯂꯤꯉꯩꯗ ꯑꯣꯏꯔꯝꯃꯅꯤ꯫ ꯑꯗꯣ ꯑꯩ ꯃꯄꯨꯟ ꯑꯃ ꯊꯤꯕꯤꯔꯨꯒꯦ, ꯅꯨꯡꯉꯥꯏꯇꯦ꯫ ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯃꯄꯨꯟ ꯑꯃ ꯄꯥꯏꯔꯒ ꯆꯦꯟꯈ꯭ꯔꯦ꯫ ꯑꯅꯧꯕꯤ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ꯫ ꯃꯁꯤꯗꯤꯕ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯣꯔꯛꯂꯤ꯫ ꯃꯃꯥꯒꯤ ꯄꯣꯠꯐꯝꯗ ꯄꯣꯠꯁꯤꯡꯗꯣ ꯊꯥꯔꯦ꯫ ꯑꯅꯧꯕꯤꯅ, ꯊꯣꯏꯕꯤ, ꯅꯪ ꯍꯜꯂꯝꯃꯣ ꯌꯨꯝꯗ? ꯍꯣꯏ ꯃꯃꯥ, ꯑꯗꯣ ꯑꯩ ꯅꯣꯠꯕꯨꯛ ꯑꯝꯇ ꯂꯩꯈꯤꯒꯦ, ꯑꯗꯨꯒ ꯍꯜꯂꯒꯦ꯫ ꯍꯣꯏ꯫ ꯅꯪꯕꯨ ꯅꯣꯠꯕꯨꯛ ꯂꯩꯕꯒꯤ ꯄꯩꯁꯥꯗꯤ ꯂꯩꯔꯕ꯭ꯔꯣ? ꯂꯩꯔꯦ, ꯕꯕꯥꯗꯒꯤ ꯂꯧꯔꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯂꯩꯔꯨꯔꯣ꯫
Lei madu dukan amada notebook leibu changkhri. Laikai mau ama anobigi potfam da changi. Inau kai hingi haino yengo hojikta helakpani ate ko ngaktani. Ise hangam se kaya kyano. Mapun amada ne lupa kunni yam haubani thotsu yam thotpani. Khangi di ije aisu ichi gi hangam se yam hawi mainam taba yade bara hekta pathaki chabasu yam thotli. Harga mata hapti handaki hangam thaphamdo laihaw yam phai maka yam phaje. Hoi ije ado handaki chakobuse ije di chaloidro. Sarkarna chakobuse yare haina lakthokhrabani. Anaubido mumondokna chaloide ina. Kaiginu ije nati mi leitaba ka yawbro. Yawde sum chalaroige khalaba. Nangdi chatoiro. Chatoini ije ngasai ibungdo chakoba haibala ami. Ado haira yam puraga chaloida. Laigi soidanaba kharabudi puni. Handakti mi loina wanabanina iche degi insang nabi khara leiba lakani. Aduga imung manungda nongmagi changda yadraba polamoina purani. Aina dakhina so kisido binu chumna sum mamangdai lepubagi chak chara ama chaminase haikibani. O phai ado nangbu hangam na loirabro lawba. Fadigom duga morok duga yamkhai gi hapchalo kona jakobu chalamdaida mayam ama lawrage. Hoi se Maudo chakre anobi potphamda wakhal nungaida phamduna lehowi. Apokpa mama mapa leiringaidadi chakobirami. Adubu hujikti mabung amakhak leijabado nupi na haibu inkre. Machan buhanna phawba yingbiraktre. Chakobu numisidabu ningoloibi ahal na kayana khawrang nangaijabani. Adubu anobi gidi mama mapa hek leikidaba chahidagi hauraga chahi khudingi lakliba chakobu sida harau momon minok tambagi mod pirangtana mahut sinduna lakpani. Laimana piklingai matamdadi mina chakobu chatpa uraga aikhoisu chakobu chase haina ningai yam tawrami. Adubu hujikti laimasu adum chawre. Aduna chakobu chase haiba wahaisidi haikidri. Anobigi potphamsi potsi yamna phai. Magi insang na pisina har haptaba amadi khudak ta hekpa oi. Aduna mayamna supamni. Ngasi puthorakpa potsingdo loina loikhri. Ngasigi pot leiba laklamba mi singna chakobu chaloidra chakobu numitta nangondagi insang leigi. Aigidi chakobu paw haiba lami nangidi laktriba. Kaigi chakobu chaloidongni haiba wahang mayam sina anobido mathwai nuai henry. Numidang tasala abada potpham loisinduna mayumda halakli. Ngaside wakhal yam nungaita yumda changai. Adubu machagi mangdadi uthorakti. Laima mama halakpa ubada. Mama loina sitkraba poto. Sitkre. O adu hujikidi ka insang thongani. Gobido ama tawraga muka nga yaibado sahalaga sarasi. Hoi mama chakti thongba loire insang khakta ngaire. Nang lairik pasaruro mama thongbirage insangdo. Hoi mama. Anobina insang thongba loisilakpa dwaida magi nupa sanasa lei. Hai nupiya tabro. Ho tare. Sana mangolda phamduna lerami. Kaidawragi imungda changda khai churi dapam sida phambirami sibo. Gari halaga lebak thaba mu yawrobagi khongkutse pungmot molida. Samradi imung changwa nungaitri tawbani. Ado isingida thaketro puro. Hoi ngahak leiramo puthoraki. Anobi imung changduna ising kaluraga amuk thoklei. Ising khuzaido magi nupada piduna wahang tawri. Thabak halaga kanagidamok lebak thaba yawrurino. Imanaba magi mayum sabagi yumpham thonba yawrubani. Ainadi dom mating panglage selga piranu haibini. Mana yadadana namdana pisaledana. O phare waramani iruza thokpiro ai sak thizaramage ganna pathanaba. Ado isa thobidi lairik pa hauri. O phare ai iruza thokige. Anobisu chakhumna changaktuna chai sing semi. Noiraga machabu kauduna makhoi puna chak chaminani. Sanana wari haudari. Nupiya ngasi kaithel thoklubro. Thokluyi ngasidi kuihaude puthokiba pot khaido loina hekta sitkre. Chakobada insang napi puge aingondagi lege haidana order yamna tawri. Haima chakoba hairaga makhagi tombido handak cheraubagi pot thilamdaine. Thilambani dakhina ama leibiraga pibinaba yamdaba aikhoigidi ningol leisade khangbagi mana mabungini haidana kumgi cherauba khuding thinjarakpani.
ꯂꯩꯀꯥꯏꯁꯦ ꯃꯣꯏ ꯂꯩꯔꯤꯉꯩꯗꯗꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯤꯛ ꯆꯤꯛꯂꯦꯗꯣ ꯍꯟꯗꯛ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤ ꯃꯄꯥꯟ ꯑꯃꯗ ꯊꯣꯛꯅꯗ꯭ꯔꯤ ꯅꯪꯅ ꯐꯗꯧꯒꯨꯝꯕ ꯌꯦꯡꯂꯒ ꯍꯦꯛ ꯂꯩꯕꯤꯔꯣ ꯃꯃꯥ ꯍꯟꯗꯛꯁꯨ ꯅꯪ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗ꯭ꯔꯣ ꯑꯅꯧꯕꯤ ꯍꯨꯀꯦ ꯇꯧꯔꯝꯕ ꯆꯥꯛꯇꯣ ꯄꯨꯈꯝꯗ ꯑꯃꯨꯛ ꯊꯝꯂꯒ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯆꯠꯂꯛꯇ꯭ꯔꯒ ꯍꯟꯗꯛꯅ ꯀꯅꯥꯒꯤꯗ ꯆꯠꯀꯅꯤ ꯆꯠꯂꯔꯣꯏ ꯏꯄꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯕꯤ ꯑꯩꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯅꯪꯒ ꯅꯄꯥꯒ ꯂꯩꯔꯤꯁꯤꯗꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯗꯤ ꯑꯩ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯠꯇ ꯁꯔꯨꯛ ꯌꯥꯗ꯭ꯔꯕꯁꯨ ꯉꯝꯒꯅꯤ ꯇꯣꯛꯑꯁꯤꯁꯦ ꯋꯥꯔꯤꯁꯦ ꯊꯣꯏꯕꯤꯌꯥ ꯆꯥꯛꯇꯣ ꯆꯥꯔꯣ ꯑꯅꯧꯕꯤ ꯃꯄꯤ ꯇꯩꯊꯣꯛꯆꯩ ꯆꯥꯛꯇꯣ ꯃꯈꯥ ꯇꯥꯅ ꯆꯥꯒꯦ ꯉꯝꯗ꯭ꯔꯤ ꯂꯩꯃꯁꯨ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯀꯔꯤ ꯅꯨꯡꯒꯤ ꯍꯪꯖꯔꯨꯕꯅꯣꯗꯣ ꯈꯜꯂꯛꯏ ꯍꯧꯖꯤꯛꯇꯗ ꯅꯨꯄꯤꯌꯥ ꯑꯗꯨ ꯋꯥꯈꯜ ꯍꯟꯊꯕ ꯍꯧꯅꯗꯦꯁꯦ ꯃꯃꯥ ꯃꯄꯥ ꯂꯩꯖꯗꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯩꯇꯕ ꯀꯌꯥ ꯑꯃꯁꯨ ꯆꯥꯛꯀꯧꯕ ꯆꯠꯄ ꯐꯪꯗ ꯁꯅꯥ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤ ꯅꯪ ꯈꯛ ꯅꯠꯇꯦꯅꯦ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯣ ꯉꯥꯔ ꯀꯩꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯊꯣꯡꯉꯒ ꯆꯥꯁꯤ ꯅꯪꯒꯤ ꯀꯔꯤ ꯂꯩꯕꯤꯌꯨꯒꯦ ꯑꯄꯥꯝꯕ ꯍꯥꯏꯌꯨ ꯂꯩꯕꯤꯒꯦ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯑꯗꯨꯅꯦ ꯃꯃꯥ ꯕꯕꯥꯅ ꯍꯥꯏꯁꯤ ꯌꯥꯏꯌꯦ ꯌꯨꯕꯤ ꯂꯐꯣꯏ ꯁꯦꯝ ꯀꯣꯝꯂꯥ ꯒꯨꯂꯥ ꯃꯈꯜ ꯁꯨꯅ ꯂꯩꯔꯒ ꯆꯥꯁꯦ ꯅꯤꯅꯦ ꯇꯣꯝꯕꯤꯁꯨ ꯑꯩꯈꯣꯏꯗ ꯀꯧꯔꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦ ꯃꯃꯥ ꯅꯪ ꯀꯞꯀꯅꯣ ꯑꯅꯧꯕꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯑꯃꯗꯤ ꯃꯆꯥꯒꯤ ꯋꯥꯍꯩꯗ ꯊꯃꯣꯏ ꯈꯖꯤꯛ ꯆꯥꯎꯊꯣꯛꯆꯩ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡꯗꯣ ꯆꯥꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯅꯧꯕꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯀꯩꯊꯦꯜ ꯑꯆꯧꯕ ꯀꯥꯅꯕ ꯁꯦꯝ ꯁꯥꯔꯤ ꯂꯩꯃꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯃꯃꯥ ꯕꯕꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯠꯈꯤꯕ ꯀꯨꯏꯔꯦ ꯄꯨꯡ 3 ꯈꯔ ꯍꯦꯟꯕꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤ ꯑꯣ ꯉꯁꯤꯗꯤ ꯑꯩ ꯍꯧꯗꯣꯛꯂꯝꯗꯦꯅꯦ ꯕꯕꯥꯗꯣ ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕꯗꯨꯗ ꯍꯧꯗꯣꯛꯄꯤꯔꯝꯗ꯭ꯔꯕ ꯑꯣꯏꯔꯝꯃꯅꯤ ꯑꯗꯣ ꯃꯃꯥ ꯍꯌꯦꯡ ꯗꯤꯋꯥꯂꯤꯒꯤ ꯀꯦꯟꯗꯜ ꯈꯔ ꯂꯩꯔꯛꯑꯣ ꯍꯣꯏ ꯑꯁꯦꯡꯕꯗꯤ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇ ꯊꯥꯟꯒꯗꯕꯅꯤ ꯗꯤꯋꯥꯂꯤ ꯍꯥꯏꯁꯤꯗꯤ ꯃꯤꯔꯝꯒꯤ ꯀꯨꯝꯍꯩꯅꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯇꯝꯕꯅꯤ ꯃꯁꯤꯗ ꯄꯩꯁꯥ ꯄꯥꯏꯕ ꯀꯌꯥꯗꯤ ꯃꯈꯜ ꯃꯈꯜꯒꯤ ꯃꯩ ꯂꯩꯗꯨꯅ ꯊꯥꯜꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯇꯝꯕ ꯑꯣꯏꯅ ꯂꯥꯏꯔꯕ ꯀꯌꯥꯁꯨ ꯅꯨꯃꯤꯠꯁꯤꯗ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯣꯞꯄ ꯌꯥꯗꯦ ꯈꯟꯅ ꯀꯦꯟꯗꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯒꯅꯦ ꯂꯩꯇꯦꯡ ꯀꯌꯥ ꯁꯦꯝꯂꯤꯕꯅꯤ ꯑꯔꯦꯝꯕꯗ ꯁꯦꯜꯁꯦ ꯐ꯭ꯔꯤꯗ ꯆꯠꯍꯜꯂꯤꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯩꯗꯨꯒꯤ ꯃꯤꯔꯝꯒꯤ ꯀꯨꯝꯍꯩꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯇꯧ ꯇꯝꯕ ꯇꯣꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯆꯥꯎꯈꯠꯄ ꯉꯝꯂꯛꯀꯗꯕꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯥꯒꯤ ꯏꯔꯝꯗꯝꯒꯤ ꯀꯨꯝꯍꯩ ꯀꯌꯥ ꯂꯩꯖꯔꯤꯕꯁꯤꯡꯁꯦ ꯃꯁꯤ ꯑꯣꯏꯅ ꯆꯥꯎꯈꯠꯅꯕ ꯃꯤꯔꯝꯅ ꯃꯁꯛ ꯈꯪꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯊꯧꯗꯥꯡꯅꯤ ꯃꯃꯥ ꯑꯩꯈꯣꯏ ꯃꯤꯁꯅ ꯍꯥꯏꯔꯤꯕ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯁꯥꯟꯅꯔꯝꯕ ꯃꯁꯥꯟꯅ ꯀꯌా ꯍꯧꯖꯤꯛꯇꯤ ꯃꯃꯤꯡꯈꯛ ꯈꯪꯂꯒ ꯀꯃꯥꯏꯅ ꯁꯥꯟꯅꯩ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯒꯤ ꯃꯁꯛ ꯃꯑꯣꯡ ꯈꯪꯗꯕ ꯀꯌా ꯂꯩ ꯍꯥꯏꯌꯦ ꯆꯨꯝꯕ꯭ꯔꯣ ꯃꯃꯥ ꯂꯩ ꯑꯩꯈꯣꯏꯁꯨ ꯃꯃꯤꯡꯗꯤ ꯈꯪꯕ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯌꯥꯝ ꯂꯩꯌꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯏꯔꯣꯟꯁꯤ ꯐꯥꯎꯕ ꯈꯪꯗꯕ ꯀꯌా ꯌꯥꯎꯔꯤ ꯏꯪꯂꯤꯁ ꯍꯤꯟꯗꯤꯅ ꯃꯍꯨꯠ ꯁꯤꯟꯈꯤꯕ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯏꯁꯥꯒꯤ ꯆꯠꯅꯕꯤ ꯀꯌꯥꯁꯨ ꯀꯥꯎꯊꯣꯛꯂꯒꯅꯦ ꯃꯤꯔꯝꯒꯤ ꯆꯠꯅꯕꯤꯅ ꯃꯍꯨꯠ ꯁꯤꯟꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯐꯖꯕ ꯐꯤꯖꯦꯠꯁꯤꯕꯨꯅꯦ ꯅꯥꯊꯩꯔꯝꯗꯨꯅ ꯃꯤꯔꯝꯒꯤ ꯐꯤꯗꯠ ꯐꯤꯔꯥꯡꯅ ꯃꯍꯨꯠ ꯁꯤꯟꯈꯤꯕ ꯀꯌꯥꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯗ ꯄꯣꯛꯄ ꯑꯩꯈꯣꯏꯅꯤ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯏꯔꯝꯗ ꯂꯩꯔꯒ ꯏꯁꯥꯒꯤ ꯏꯔꯣꯟ ꯈꯪꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯏꯔꯣꯜ ꯏꯌꯦꯛꯁꯤ ꯃꯥꯡꯗꯅ ꯊꯝꯕ ꯏꯔꯣꯜꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯅꯦ ꯅꯈꯣꯏꯒꯤꯅ ꯊꯧꯗꯥꯡꯅꯤ ꯑꯗꯣ ꯃꯃꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯡꯅꯔꯤꯕ ꯂꯣꯟꯁꯤꯗ ꯂꯣꯟ ꯌꯥꯟ ꯌꯥꯎꯋꯦ ꯍꯥꯏꯌꯦ ꯃꯤꯁꯅ ꯑꯗꯨ ꯆꯨꯝꯕ꯭ꯔꯣ ꯌꯥꯎꯏ ꯃꯤꯒꯤ ꯂꯣꯟꯗꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯈꯤꯕꯅ ꯏꯁꯥꯒꯤ ꯏꯔꯣꯜꯗ ꯀꯩ ꯍꯥꯏ ꯍꯥꯏꯕ ꯈꯪꯗꯕ ꯌꯥꯝꯅ ꯂꯩꯔꯤꯌꯦ ꯃꯁꯤ ꯄꯨꯝꯕꯁꯤ ꯁꯦꯝꯗꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯈꯨꯗꯛꯇ ꯍꯦꯛꯇ ꯁꯦꯝꯗꯣꯛꯄꯗꯤ ꯀꯅꯥꯝꯇꯅ ꯉꯝꯂꯣꯏ ꯑꯗꯨꯅꯅꯦ ꯇꯞꯅ ꯇꯞꯅ ꯁꯦꯝꯗꯣꯛꯄ ꯇꯝꯒꯗꯕꯅꯤ ꯑꯗꯨꯗꯤ ꯃꯃꯥ ꯗꯤꯋꯥꯂꯤꯗ ꯀꯦꯟꯗꯜ ꯊꯥꯟꯕꯁꯦ ꯊꯥꯜꯂꯔꯣꯏꯁꯦ ꯏꯕꯦꯟ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇ ꯊꯥꯜꯂꯁꯦ ꯀꯦꯟꯗꯜ ꯂꯩꯔꯛꯑꯅꯨ ꯅꯪꯅꯁꯨꯅꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯅꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯍꯥꯏꯌꯨ ꯃꯤꯔꯝꯒꯤ ꯃꯇꯧ ꯇꯝꯒꯨꯝꯁꯤ ꯏꯁꯥꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎꯕꯁꯨ ꯁꯧꯒꯠꯁꯤ ꯍꯥꯏꯗꯅ ꯍꯣꯏ ꯃꯃꯥ ꯍꯣꯔꯦꯟ ꯁ꯭ꯀꯨꯜꯗ ꯍꯥꯏꯒꯦ ꯃꯃꯥ ꯊꯣꯛꯒꯦꯀꯣ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯐꯖꯅ ꯂꯩꯔꯝꯃꯨ ꯍꯣꯏ ꯃꯃꯥ ꯑꯅꯧꯕꯤ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯏ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯐꯝꯕ ꯄꯣꯠꯐꯝ ꯑꯗꯨꯗ ꯐꯝꯃꯤ ꯃꯥ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯍꯨꯞꯆꯤꯜꯂꯛꯏ
ꯌꯧꯕꯒ ꯄꯣꯠ ꯐꯅꯌꯥꯝ ꯌꯣꯟꯈ꯭ꯔꯦ ꯃꯄꯥꯝꯔꯣꯝꯒꯤ ꯑꯍꯜ ꯑꯃ ꯑꯅꯧꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯏ ꯑꯅꯧꯕꯤ ꯄꯣꯠ ꯀꯌꯥꯝ ꯁꯤꯠꯂꯒꯦ ꯏꯅꯦ ꯈꯔ ꯑꯗꯨꯝ ꯁꯤꯠꯂꯦ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ ꯏꯅꯦꯕꯨ ꯍꯥ ꯅꯅꯝꯃꯒꯤꯅꯦ ꯃꯅꯥꯛꯇ ꯆꯠꯂꯨꯕꯅꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯔꯨꯕꯅꯤ ꯅꯍꯥꯟꯈꯩ ꯆꯠꯇꯧꯕꯁꯨ ꯅꯪ ꯃꯥꯃꯗꯣ ꯅꯥꯔꯒ ꯂꯩꯕ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛꯇ ꯂꯩꯊꯣꯛꯄ ꯉꯝꯗꯦ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩ ꯀꯧꯕꯤꯍꯧꯗ꯭ꯔꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯕ ꯃꯇꯝꯗꯗꯤ ꯀꯅꯥꯒꯤ ꯊꯨꯡꯖꯤꯜꯂ ꯂꯦꯞꯅꯨꯅꯤ ꯑꯗꯨꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯨꯕꯅꯤ ꯃꯥꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯇꯕ ꯎꯕꯁꯤꯗ ꯂꯥꯛꯑꯔꯣꯏꯒꯦ ꯏꯃꯥ ꯀꯣꯟꯅ ꯕꯕꯥ ꯐꯔꯒ ꯂꯥꯛꯀꯦ ꯑꯩꯅ ꯌꯥꯗꯦ ꯂꯩꯇ꯭ꯔꯁꯨ ꯂꯥꯛꯎ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩ ꯂꯥꯛꯍꯧꯔꯣ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅꯅꯦ ꯀꯟꯅ ꯍꯥꯏꯔꯝꯕꯅꯤ ꯅꯪꯒꯤꯗꯤ ꯅꯕꯨꯡ ꯂꯩꯖꯕꯅꯤꯅ ꯅꯕꯨꯡꯅ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯑꯝꯒꯅꯤ ꯅꯔꯥꯛꯋꯥꯏ ꯐꯩꯀꯣ ꯅꯣꯏꯗꯤ ꯅꯕꯨꯡ ꯂꯩꯖꯕꯁꯦ ꯑꯅꯧꯕꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯂꯩꯀꯥꯏꯒꯤ ꯃꯤꯅꯗꯤ ꯃꯅꯨꯡꯒꯤ ꯃꯔꯤ ꯈꯪꯗꯕꯅ ꯍꯥꯏꯔꯤꯕꯅꯤ ꯃꯥꯁꯨ ꯀꯩꯁꯨ ꯍꯥꯏꯔꯨꯗꯦ ꯑꯍꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯅꯍꯥꯟꯗꯤ ꯅꯕꯨꯡꯗꯣ ꯊꯦꯡꯅꯩꯅꯦ ꯃꯆꯥꯅꯨꯄꯤꯒ ꯆꯥꯛꯀꯧꯕ ꯄꯥꯎ ꯍꯥꯏꯕ ꯆꯠꯂꯨꯏ ꯍꯥꯏꯗꯅ ꯅꯪꯒꯤꯁꯨ ꯂꯥꯛꯑꯝꯃꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏꯗꯁꯨ ꯌꯧꯔꯛꯎꯀꯣ ꯏꯅꯦꯁꯨꯅꯦ ꯌꯥꯝꯕ ꯌꯥꯝꯗꯕ ꯗꯈꯤꯅꯥ ꯑꯉꯝꯕ ꯈꯔ ꯍꯥꯞꯀꯦ ꯐꯔꯦ ꯐꯔꯦ ꯏꯅꯦ ꯍꯥꯜꯂꯒꯦꯀꯣ ꯅꯪꯒꯤ ꯃꯥꯃꯗꯣ ꯃꯁꯥ ꯉꯝꯍꯧꯗꯦ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯅꯪ ꯂꯩꯔꯝꯕ ꯎꯕꯁꯤꯗ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯍꯥꯏꯔꯝꯒꯦꯅ ꯆꯪꯉꯛꯄꯅꯤ ꯏꯅꯦ ꯍꯥꯜꯂꯦꯀꯣ ꯍꯣꯏ ꯏꯅꯦ ꯑꯍꯜꯗ ꯆꯠꯈ꯭ꯔꯦ ꯑꯅꯧꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯂꯩꯍꯧꯏ ꯃꯥꯅ ꯃꯪꯂꯒ ꯐꯝꯂꯤꯉꯩ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯀꯧꯔꯛꯏ ꯃꯣꯝꯕꯤꯅ ꯅꯤꯅꯦ ꯑꯅꯧꯕꯤꯁꯨ ꯏꯈꯪ ꯈꯪꯅ ꯌꯦꯡꯈꯠꯂꯛꯏ ꯃꯣꯝꯕꯤ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯖꯔꯛꯏ ꯍꯩꯃꯥ ꯃꯣꯝꯕꯤꯌꯥ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯅꯤꯅꯦ ꯆꯥꯛꯀꯧꯕꯗ ꯏꯟꯅꯕ ꯐꯤ ꯂꯩꯕ ꯂꯥꯛꯄꯅꯤ ꯑꯣ ꯂꯩꯔꯕꯣ ꯐꯤꯕꯣ ꯂꯩꯔꯦ ꯅꯤꯅꯦ ꯆꯥꯛꯀꯧꯕ ꯉꯟꯅ ꯂꯥꯛꯎꯀꯣ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤꯈꯩꯁꯨ ꯂꯥꯛꯀꯅꯤ ꯅꯤꯅꯦꯅ ꯑꯍꯜꯅꯤ ꯉꯟꯅ ꯂꯥꯛꯑꯝꯃꯨꯀꯣ ꯑꯗꯣ ꯀꯣꯕꯤꯒ ꯍꯪꯒꯥꯝꯒꯁꯦ ꯑꯃꯃꯝ ꯂꯧꯈ꯭ꯔꯒꯦ ꯁꯦ ꯐꯗꯤꯒꯣꯝꯁꯦ ꯑꯃ ꯍꯥꯞꯄꯤꯔꯒꯦ ꯁꯤ ꯄꯩꯁꯥ ꯅꯤꯅꯦ ꯌꯥꯔꯅꯤꯗ ꯄꯤꯔꯝꯃꯅꯨ ꯌꯥꯗꯦ ꯅꯤꯅꯦ ꯁꯦ ꯂꯧꯍꯧ ꯍꯥꯏꯔꯝꯃꯒ ꯅꯝꯗꯅ ꯄꯤꯁꯜꯂꯝꯃꯒ ꯆꯠꯈ꯭ꯔꯦ ꯑꯅꯧꯕꯤ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯖꯍꯧꯏ ꯅꯣꯏꯅꯗꯤ ꯑꯩꯕꯨ ꯆꯥꯛꯀꯧꯕ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯤꯕ ꯀꯔꯝꯕ ꯅꯤꯉꯣꯜꯅ ꯆꯥꯛꯀꯧꯕ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯇ ꯃꯄꯥꯝꯗ ꯆꯥꯛꯀꯧꯕ ꯂꯥꯛꯅꯈꯤ ꯀꯨꯝꯁꯤꯁꯨ ꯑꯩꯗꯤ ꯆꯥꯛꯀꯧꯕ ꯂꯥꯛꯂꯔꯣꯏ ꯏꯄꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯕꯤ ꯑꯩ ꯁꯤꯗꯧꯒꯤ ꯑꯗꯨꯛ ꯀꯟꯅ ꯅꯥꯔꯒ ꯂꯩꯕ ꯐꯥꯎ ꯅꯣꯡꯃꯇ ꯂꯥꯛꯄꯤꯈꯤꯗꯦ ꯑꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯛꯈꯤꯗꯦ ꯑꯗꯨꯒ ꯑꯁꯨꯛ ꯆꯥꯎꯕ ꯆꯥꯛꯀꯧꯕꯒꯤ ꯆꯥꯛꯂꯦꯟ ꯑꯃꯒꯤꯗꯤ ꯀꯔꯝ ꯍꯥꯏꯕ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯤꯅꯤ ꯂꯥꯏꯔꯕ ꯃꯤꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯊꯥꯏꯅꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯒꯤ ꯅꯨꯡꯁꯤ ꯃꯔꯤꯅ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯗ ꯍꯔꯥꯎ ꯍꯔꯥꯎ ꯄꯥꯡꯊꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯕ ꯏꯕꯨꯡꯗ ꯃꯌꯨꯝ ꯄꯥꯟꯕ ꯅꯤꯉꯣꯜꯗꯤ ꯆꯥꯛꯀꯧꯅꯗ꯭ꯔꯦ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯉꯣꯜꯒꯤ ꯈꯛ ꯉꯥꯏꯔꯦ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯃꯌꯨꯝ ꯄꯥꯟꯕ ꯅꯤꯉꯣꯜꯗꯤ ꯃꯈꯣꯏꯒꯤ ꯑꯆꯥ ꯑꯊꯛ ꯌꯥꯝꯅ ꯄꯨꯔꯛꯏ ꯑꯗꯨꯅ ꯃꯈꯣꯏꯅ ꯗꯈꯤꯅꯥ ꯃꯌꯥꯝ ꯄꯤꯕꯗꯨꯁꯨ ꯄꯥꯝꯃꯨꯕ ꯂꯩꯇꯦ ꯂꯥꯏꯔꯕꯤ ꯑꯩꯈꯣꯏꯅ ꯈꯖꯤꯛ ꯄꯨꯕꯗꯤ ꯃꯈꯣꯏꯗ ꯑꯄꯦꯟꯕ ꯑꯣꯏꯗꯦ ꯑꯗꯨꯅ ꯀꯧꯅꯤꯡꯗꯕꯅꯤ ꯈꯪꯉꯤ ꯑꯩꯁꯨ ꯐꯔꯦ ꯆꯠꯂꯔꯣꯏ ꯑꯩꯁꯨ ꯏꯄꯥꯝꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯡꯒꯨꯜ ꯇꯥꯔꯔꯣꯏ ꯑꯅꯧꯕꯤ ꯆꯥꯛꯀꯧꯕꯒꯤ ꯋꯥꯔꯤꯅ ꯀꯩꯊꯦꯜꯗꯣ ꯁꯤꯟꯕ ꯊꯨꯡꯂꯦ ꯑꯗꯨꯅ ꯃꯥ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯦ ꯄꯣꯠꯁꯤꯡꯗꯣ ꯈꯔ ꯊꯨꯅ ꯁꯤꯠꯈ꯭ꯔꯗꯤ ꯐꯅꯤ ꯈꯜꯂꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯪꯉꯛꯄꯗ ꯈꯨꯝꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯇꯦ ꯍꯥꯏꯕꯁꯨ ꯏꯀꯥꯏꯖꯕꯅ ꯋꯥꯅ ꯈꯪꯖꯩ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄꯣꯠꯇꯣ ꯂꯣꯏꯈ꯭ꯔꯦ ꯌꯣꯟꯕ ꯂꯣꯏꯔꯒ ꯄꯟꯊꯗ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯏ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯇꯨꯁꯨ ꯀꯦꯟꯗꯜ ꯑꯗꯨꯝ ꯊꯥꯟꯈꯤꯗ꯭ꯔꯤ ꯅꯣꯡꯃꯗꯨꯃꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯆꯥꯛꯀꯧꯕꯗꯤ ꯍꯌꯦꯡꯅꯤ ꯑꯗꯨꯕꯨ ꯑꯅꯧꯕꯤꯗꯤ ꯀꯅꯥꯅꯁꯨ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄꯤꯗ꯭ꯔꯤ ꯑꯅꯧꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯆꯥꯒꯅ ꯈꯪꯉꯤ ꯁꯅꯥꯗꯣ ꯂꯩꯀꯥꯏꯒꯤ ꯅꯤꯉꯣꯜ ꯌꯥꯎꯖꯗꯕ ꯏꯃꯨꯡ ꯑꯃꯗ ꯂꯥꯛꯏ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯏꯃꯨꯡꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯀꯀꯥ ꯏꯗꯣꯝꯆꯥ ꯀꯅꯥꯝ ꯂꯩꯇꯦ ꯖꯥꯠꯂꯅꯤ ꯃꯥꯅ ꯑꯗꯨꯝꯅ ꯁꯣꯜꯂꯤꯉꯩ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ ꯁꯨꯃꯥꯡꯗ ꯁꯅꯥ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏ ꯁꯅꯥ ꯀꯔꯤ ꯂꯩꯔꯦ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯎ ꯂꯥꯎꯅꯦ ꯏꯗꯣꯝꯆꯥ ꯀꯀꯥꯗꯤ ꯂꯩꯈꯤꯗꯕ꯭ꯔꯣ ꯂꯩꯌꯦ ꯏꯗꯣꯝꯆꯥ ꯀꯧꯊꯣꯔꯛꯀꯦ ꯂꯩꯔꯝꯃꯨ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯍꯜ ꯅꯨꯄꯤꯗꯣ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯧꯊꯣꯔꯛꯏ ꯑꯍꯜ ꯅꯨꯄꯥꯗꯨꯅ ꯍꯥꯏ ꯁꯅꯥ ꯏꯊꯥ ꯊꯥꯖꯗ ꯑꯩꯈꯣꯏꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯀꯀꯥꯒ ꯏꯗꯣꯝꯆꯥꯒꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯅꯤꯖꯒꯦ ꯂꯥꯛꯄꯅꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯏꯆꯥꯅ ꯄꯥꯝꯕꯗꯣ ꯀꯀꯥꯒ
idom jagana namong nupibo amukta chakobi. Namong nupina tumin kapado ai yengba ngamdri. Mapamna chakobo paw haiba lakpidre haidana machi khuding ungduna lei. Aikhoi mamangda mamonok na bohonabdasu masado yam wazai. Ai nupigi matau yengba ngamdri. Kakagi dom jagana amukta momon minok tamhanbi. Achangba paisado ai puthosu puthokchagi. Kaka ai gidi kana sulezadi. Aduna kakagi dom jagi mapamda haizaba lakpani. Ahal nupi aduna hai sana adugi oiradi nungaitaba kaisu tawnu. Si nang kakaga igasu khanarambani. Anobido chakobisi haidana. Ada mamangda leplubagi mapamna chatkadu oiramgani. Kona chakoba loiragane tapna kaurse hainaramlibani. Makhoina kaubidrabanina aikhoina kauba taredana. Karigi kaudani haigi isani. Aikhoigidi isa leizadi. Nakhoina aikhoibu senabibani. Isa imaubo harau momono khanba haibase mama maba oiba aikhoigi ithaunine. Ahal nupaduna mo ado sana hayeng sakau boiraga ngasi paw haibadi nungaidre. Aduna pawdi hairur. Hayeng ayukne nadomza tharaga kaholage. Thaurangdine aikhoina loina silage. Nangsu isu nupisu puna jarasiko pot karimta langnun nasa ngakta lao. Sakau ba haibasidi pot puba pudaba. Harau chak chara ma chaminabaduni. Pot ki darkar oidi ko sana. Kaka idomcha yam nungaizari. Aduri kaka ai muhalagi. Hayeng soidan lakbiyu ko. Hoi lake lakani khalo. Halo karimta warunu ko. Sana do hankre. Ahal nupiduna sakau ba haibasi naha khakna chatning manati. Hanubi unsa khuirabi ai phawa chatning liban. Imanabi mayum lamna pana khribi unaba phangkidraba kayado numisida unaraka haukraba wari kaya saduna awanungai paw kaya tamduna silam langlamba mathel kharado hauna hau saminabaduni aikhoina pamliba dakina bu mi hauduna chatning manati mabung mapa mama mapagi nungsibado madu khaktane pamjariba adigi anaubidi ahal soidri naha yamna oini karigidi chatning oido phati he moigi mabungdo ningol na mathwai nungai khidaba haibase phatabani moi kaisune nungai bangamoi ho haujiki angang singsidine dakina chawtri chakoba yadri matam ama tawri pot khare yamna purakko mido aduni helini luna tawba lairu midi kaisu leitana khalini nupi o yare aduda to ai hengine dakina yengukhige kaithel phauta thoga hoi khara phajaba ma heking biro chale somdana laimaso laikai mache magi mayumda lai chiche how kai chatuino kaithel chatluge hayeng chihangi chakobagi dakina lairuge o adache ai kenomda chenge nang kaithel chatu already nang bukai chenge harino yamna tangdaba phaniga phiga sut oiba phangadro nangdi adu lairaga kaidoge haino laida laibraba hairo laini nangbu paisa kyam lairage 700 lai aduna phangadra phangani adu kaigino nangna sitlege haise hayeng chakobogi khoi mama gi leibige tawba o mama hayeng chakobo chatloi haibra chatloye mamo hoina paw haiba lakte adugi aina mama gi khudoloi ne pige tawbani o karai paisa du piro ai leibirage se khara phajaba machu lai uko hoi ai khala age nongale ningol mayamdo marang tawni lamla pakambudi lushin bahunakre anobidagi insang napi leibuso laknarami harau aikhoidi dakina si hapkani hai aina du pami adu leiramo haikrena chingba kaya hairami anobi hoi tamaktai ngarang hainakibagi matungina ahal nupido lai aduga anobi bu kauri anobi nangbu tabro taradi mapanda mukta tholo anobi sudaraduna mapanda tholei idomcha lairo karo lao mangol sida yare idomcha ne nangbu kauba laklebani kai leiregi idomcha kaisu leiteda aikhoigi pukhido ngarang sitli aduda napi zabi achauba ma leirami nang kaka na thongdoi ta hori nakhoisu punna zamina si haidana kauba laklebani isu leimadi karai jakre
Imungda lay idomcha. Tanjaduda lay masu thori. Bubo laamiro khoida. Laamine. Lusilo aikhoida ne chak punna charusi. Kai lege haisi bubo. Pukri da ne nga yamna phaiye adugini. O adudi haurani he. Lusiluro cho. Idomcha nachanupagi chak thongamdradi nungairui. Magi sune ada puna hapadabani. Lao aina ngarang ne haikrabani sanadasu. Salo lusiluro. Amuk ne khanjana leiranu. Chak thongamdribani. Ohidomcha. Anobi chakobagi wakal khanjilude. Makoigi nga phaba khuding adum chabana ngasi se chumna adum chari boy khali. Ahal duga punna chapminakre. Asumna chagising zabaloinakre. Dakina pibagi matamni. Anobigi mapamdani ngarang anobiga kaithela thengnakiba ahaldo lai. Mayam dakina pibagi phamduna lerami. Ahal nupidu su sangsinduna Mumbiya napana kari hapiraba. Bubo washing machine ama hapire. Oh phare se ibok sune isugi lupa chani se hapke. Yamna hapadi ngamdri. Napudo masa ngamdadana. Yamu leda bubo. Hai nane di karai sakre. Aikoi da lao silakti ada ayoina la abani. Aikoi ni ne di lakti bubo. Aisu kaidorabano hangi khalamini. Karino ni hairisibo nani bu lakti ba. Lakti. Hai chawba nacha lakradi kaigini haige. Chawba thawa sada dum khumlei. Ine paw haibu chaludre. Handakti pasayam leitri. Aduna mayawna kawbudo ngamdraba. Ahaldo sauna. Oh chawba nangi hek narem khaki na chanupini ko anobido. Mangondagidi natugi manaw nupigi macha singni hena luna khalaga Nachanbudi kauthoklaba. Kumgi amuktang laksaba ningol chakobusida nang nachanupiduda chak chara ama pijabada kulani ne ha yumse loina mang daklani ba. Napunsi supa hogotpa ngamlaroi nang. Nabuk chengla to pikpa. Napunsigi ne nungaiba ngamoi noi. Nupi nang suni. Napangi mi khak mi oina khanba. Nawa mayungi mina kaisu leitana khanba. Noi ne chakotpa ngamloi. Adha mora tangkai siba nangdi ne hanek selo. Nachanduna kaya wana leramgani. Mayamna chanabu uraga chati chani. Chatpadi phangjada leramgadabado noi khangde ni noi. Tukuchai noisi. Nache nachanungsiba masak khangdaba. Nakhoigi imungsida ne amuk khangno ai changoi. Laina longnani. Thui. Si haramlaga ahaldo chatkre. Chawba kaisu haida lehawi. Nupina ngami nupina saukhira khanbada wa amata ngangba ngamkhidre. Anobibu nungsirakpagi muhut laikai mina makoida ngangalena hena saukhre. Amuk hena ningsinglaroi khankre. Somdas anobido phakamada phamalaga machanupina sem komla yubi gula mayamda puthori aduga ahal ani duda hanapi mapada mupira matung mamaga maga mukchamini loirega ahal nupi atuna pukhamda dakina haptuna puthori anobigi mamangda thamlaga sese sinane nangi ngasigi chakobagi dakhinani yami yamne hairenuko aikhoigi leijaba khara langbani sese loksalu Anobi mamaido pirangtana thumkhre leimaso mamada phane kapiga suttu piri se mama nangi ningol chakobagi khudolni aina tungsinjaba paisa na leibani mama mamu hoina mama bo chakobi drabasu na chaina mama gi damak thamoi sengna piba ningol chakobagi khudolni harau rau luksinbiu mama na chana thabak tawraga mama gi khudol chauna piba ngamboizagi mama na chabu thaujal pinabiu Ningol chakoba numitta ningol na bor pibuse mahiyam na chawi hai mama na chabu thaujal biu thoibi mama bu kana mata na chakobi drabasu chei khuningi mama bu baba khoini na chakoba mamba oizage mama nang no na leyu chakoba matam yok selakpada tumin kappado kapkanu baba ga yengba yam nungaite mama na kappado ahal nubi aduna Anobiya se kapkon ningol na chakobu numite kapata hoide momono nangdi naraiba phabi nangi nacha nangi nupa asu phaba ma phangjari se sidai hena phaba ma leitri mapamgi mina hana yengtrabusu nangi di nacha ga nupa ga na lepi
ꯃꯁꯤꯗꯅꯦ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯃꯃꯨꯛ ꯂꯩꯔꯤꯕ꯭ꯔꯅꯦ? ꯃꯥꯅꯦ ꯏꯗꯣꯝꯆꯥ, ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ. ꯏꯄꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯕꯤ ꯑꯩꯕꯨ ꯑꯋꯥꯠꯄ ꯂꯩꯍꯟꯗ ꯏꯆꯥ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯂꯩꯍꯟꯕꯤꯕꯅꯤ. ꯃꯈꯣꯏꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩ. ꯏꯄꯥꯝꯒꯤ ꯃꯤꯅ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯕꯁꯨ ꯑꯩꯗꯤ ꯍꯤꯡꯕ ꯉꯝꯃꯤ. ꯑꯩ ꯏꯄꯥꯝꯒꯤ ꯃꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯔꯣꯏ. ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥ, ꯑꯩꯒꯤ ꯏꯆꯥꯒꯅ ꯄꯨꯝꯅꯃꯛꯅꯤ. ꯑꯃꯨꯛ ꯍꯟꯅ ꯆꯥꯛꯀꯧꯕ ꯆꯠꯂꯔꯣꯏ. ꯏꯄꯥꯝꯗ ꯈꯣꯡꯒꯨꯜꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯈ꯭ꯔꯔꯣꯏ.